National Institute of Technology NIT Manipur na susunduna Rashtriya Ekta Divas National Unity Day palan tawkhre. India gi ahanba Home Minister Sardar Vallabhbhai Patel gi chamaga yankhairak shuba apok kumonbu ningsingduna National Unity Day ki tharomase pangthokpani. Tharomadugi manung channa NIT Manipur gi Professor KS Manglem na saruk yakhibasing National Unity gi wasak lohanki maruoina unity, integrity amadi security of the nation da midyeng thamduna masibu nganga chatnabagi damak wasak lawkhibani. Tharomadugi manung channa NIT Manipur gi staff amadi faculty singi oiba friendly football match amasu sanaki. Kukizo Council KJC na Good Festival isingni kumaga melena Kukizo miyamda yafa paujal pirakli. Kukizo Council ki chairwal amada hai chahi ahum irang na maram oiduna Good Festival ningtine pathopong gamdana lakhi adubu chahi asigi oina kumayasna lakpada Kukizo miyambu tek takai deba hena pangal hapa amadi Kukizo miyamgi unity da kahendaba oirasunu amadi mkhoina taliba tongan ba demand singsu India lengangna masak khangbiduna pibiba oirasunu haina mkhogi paujal asida hairakli. Monsang Purukki Mahairogi Luchingba Mari Tamthine Purukki Bagi Thawongbu Sirti Thimjittam Saurkhe Monsang Naga Students Union Yauna Tongan Ba Loop Singna Akan Mongda Yaninde Fundorokle Haukiba October Kuntragi Numidangda Kapsing Langphaidagina Palel Paupagi Manungda Leiba Bijoypur Manakta Monsang Students ki leader Maribu Masak Khangnaba Singna Tamthine Purukki Bagi Thawong Adubu All Naga Students Association Manipur Lamkang Kurchuknau Kunpun Naga Students Union Channel Chingba Tongan Loop Singna Makoigi Cherol Singda Akan Mongda Condemn Torokli Wenena Hario Torodu Chanaba Singadu Maralgi Matungina Matik Shaba Cherak Pigabni Hanasu Taksilakli Nakalamoromda Tododu Chanabani Haiba Mio Sing Police na Fakiba Laikrabani.